Bharata Janata Yuva Morchana koi pulap punchalaga youth team pulap punchalaga haibadi akoi Bisempurgi district president na luchingba team asigi mungda leriba mandal gi president na chingba mayama amadi Imphal East ki president district president na chingba mayam pulaga combine oina chalaga akoi udau thangjingi atumba senglaba laifamlen chingdol asida chalaga u thabagi program asi akoi pangthok sabani masidai kana gumba kharana haibadi maming matha pandabida akoi gi mioi kharana haibadi nisa salaga amadi akoi gi yu thakot toraga akoi lakpada athingba pire athingba pirakpado akoi phajana kungi ningthona chingba phaminaba matamda naha kharana akoi gi yu thaksalaga kai thare an civilized oiba wahi ngangba adagi akoi ji sakro harakpa adagi kungi ningthongmakna akoi gi noina thada yade haragana noi lucinga laiba youth ki president nang matomda uma kak tharamo aduga chakro heido piramo kaine harakpa masai da khara yenabadagi aigi laiba youth sing naha sing mayam su loina saunarakpadagi aina mung ningthau da haijare maramdi akoi laiba singse amamam tu oina u thajarge adugi ayawa piu haiba bauda yabiraktabadagi naha sing horpadagi madi mayamga munaba tholakpadagi makoi si khara akoi ga ningai singdanaba tawi adubu akoina haijaningi di akoina mirai bakta chalaga u thaba na chade